Haurakliba Tunggi mirosigi yumfam thamlamdana mama oibi singna keidounungda tuminna leithokloi democracy chatpa Indiana military session man bamoongda ona teinariba asi hongdoktuna democracy gi wahan thokle henduna ingchikpa Manipur ama oiraknaba lengak pariba singna honabiu haina Manipur kaithel nupi marupki General Secretary L.Memma fongdokre wafam asingasi pangthokliba Aniriak suba May ahom ningsing thoram sarkiya bachatringaigi mangoina fongdorgambani mahak na makata duna karigumba India lengak na Manipur praja miyambu mitok amagum khalaklabadi praja sing amata oina punsinduna angamba sakti putoktuna iramdam ijati kanjana bohonarakani haurakliba Tunggi mirol singge yumfam thamlamdana mama oibi singna keidounungda tuminna leithokloi haiki amadi ngasi mafam kayada miyoi kaya punsinduna pangthokliba thorom sing asigi warepti ama khaktamak oirakani aikhoi pumnamakna imalebak pukanjanaba achobo firep ama launaba khongthangni masida BJP lengakna wafam amata fongdoktana leshin batoganu democracy ki wahan thokle henduna democracy chatpa Indiana military session manba maongda onatenariba ase hongdoktuna ingchikpa Manipur ama oiraknaba honabada India amadi Manipur gi luchingba singna achoba thodang lobiu haiba from sing fongdorke Panbiriba India government BJP ne lusingi basina su wahai ama baw haidana haraga dum dai senaraga leibasa tobiganu miyang sentiment khambiu democracy ge dai season abiu aduna aikoi na ngasi lakadoriba aikoi gi oiraiba firep mayam se khannara kanda praja miyam sina punsanara kanda machi khudingi platform amada pulap punbam leitagasu machi khudingi ngasi aikoi na palon pangthoi se jaga khudingi palon pangthoi se aikoi lauriba warepti amata warakadoribani aduna aikoi punamangna imalai baksi bukanjanaba aduga aikoi Manipuri iramda mase hekta gaidan hanagumna leinana bointa chauba warep amaga loinana firep ama launana bedongta apunba pochi aikoi sahi ani surupagi palon sida aikoi pangthoi bani manam aduna ngasi president rule leirasu leitrasu tuminna leiraga magi kaino si tongdana India da chanai basi democracy right ni aduga democracy ni hairaga military session manba ona taina ba poche ngasi dagi hawno hongdok piraga India government amadi state government ki PR gida khogi in charge oiriba governor oiro ama oiro loina mak leiri singsina hongdok piraga khogi tandu leitaba Manipur ama oina na ba praja miyang gi santi leina ba engba Manipur ama oibada achauba thangdang logbiu haiba wafam che ngasi thamjage